UNCꯅ shutdown haurakpada ti khulena kuki singa akan mamong ungkhanakri Imphal urkhul lambigi TM kasom khulmanata kuki theory singna tangkul khunjani nongmena kaptuna hatkiba thawdokpa yening duba phongdoktuna UNCna naga taba mafam singda hawkiba ihing nongyai hauraklaga numit humni sathagani haidiba total shutdown khongjang hawgalakpada ngarang ayuk senapati district ki ti khulenda shutdown sawatpa singna asat awok sing thingjinbaga loidana dukan amadi hospital na singu thingjalakpada ti khulenga thangnana leiba sangobung kuki khulgi yamlaba nupi amadi naha sing thoralaga shutdown gi khongjang sanchinba yaro herakpadigi nakal anigi marakta sauna munakri furup anigi miyoi singna muknarakpadigi senapati district police ki ASP na lusingduna Kangpopi district police yong sangshilaraga muknariba kanglup ani khamdoktuna laksinana bohonaki nakal ani na nongmai phawbo puthokna duna blank fire phawbo tonaki loinana nongpai duna thanarapada senapati district student association gi gari ama akai du thoki thawdo asigi matang association asigi maike digi phongdorakpada ngarangi thawdo asi shutdown sangsinduna lambi thingnaba thamba barricade sing kuki gi miyoi ani laklaga lokthokpa horakpadigi thokibani miyoi ani duna barricade lokthokna honabada ti khulen gi khunja ating pirubani masidagi nakal ani gi marakta ningai sangda naratuna koki khulai paibe sing phawba sangsilaktuna akan wafam sing phongdok narakpadagi khut thana ba horakibani thawdo asida association asigi gari khaktana tana miyoi khrasu asu open yakhiyari nakal ani na akan mamungna muknaraklabasu senapati amasung Kangpopi district police na kana hotnaduna nakal ani bu khamdoktuna thawdo do laksinki Loktak project lambi da Pung humdragani thogi bantauragani Nagamisam ani butha sigi taragani pan Imphal dagi mayumda hankibagi lambi da kasom khulmanakta nongmaina kaptuna hatkiba thawdokpu yaningda ba phongdoktuna Loktak project lambi paring da Pung humdragani thogi ban khongjang sangsilagani haina Mary dangmaina laktokri ngara ningthakonggi manung saliba Loktak project ki akoibada leiba naga fruki miyoisina thawdo asibu yaningda ba phongdoktuna sangsinkiba khongjangda saruk yaraduna wafam asi magna phongdokibani Mairi dangmaina makhatana hai ngarang Loktak project ki akoibada leiriba naga suna sangsiliba khongjang asi Naga People's Council NPC gi makhata sangsinjabane khongjang asigi nunggi oibuan tokti haujing maike kyadiki koki theory sina lamdam asigi yellow fruit ki miyoi landaba amadi aikoibu marufangna muthatnaba hotnaraga makhoi giweba separate administration tanana bo hotnariba makhoi masata giweba oijaba thiba wakhalona sinanga siti iramda Manipur sida misam kya hatpiba kaya sigi mathakta ikoi kuidana trong lawbida pikliba isani bu minung silaitana hatok pikhibaga loinana kasong khulda su lambi sariba misam nongmaina kaptano hatpa logoni adaba thong kya ma koki theory singa sina sathaduna lakli asiguma miat mi pungi thawung singsi koki lamen ba singa sathara basu lenga ki maikedi gi action namata lokhat paudi mara lairaba miyoi singa sibu ngasi faw faduna logi matung ne serak pibu tawdri mara masina lamdam sida thokliba thokwaning da thawto wathok kya sibu yaning da utuna ngarang Loktak project lambi thingduna banamadi office na singba kya thong hanghandana khongjang sangsilibni makhatana su miyamna thawdok sigi matangna lokhatpa ihawsingda Loktak project ki naga singna su saruk yagani haina phongdokhi Zeribam senapati amasum urkhulda laikhada mai pakna satkiba chief minister wangjingda di helicopter na satuna BDO office sangakri chief minister ki khongsat ki mayukta haurakhiba miyoi sing laksinana ba nongmaina kapada khongjang loi ama mabukta fandana sokli wari sanabana thajanadaba kokhanduna ingtapa purakani haiba waphamga sagon narakliba chief minister na Zeribam senapati amasum urkhulda laikhagi lambida mai pakna satuna mafam sing sigi IDP sing amasum miyamga mai pakna unakhrabasu Imphal dagi kilometer kungani palom tamak labliba Thawal district wangjing dadi helicopter na satuna mafam atuda nauna sapa BDO gi office ama sangakri Tronglaubi P Gelmol amasum TM kasong khulmanakta thokiba angang ani khongjang loi ahum amasum misam ani hatkiba thawdok singbu yaningdaba phongdoktuna miyamna khongjang sangshilinglingi serakta tha sigi taragani pan taraga mapan gi lonaba ihingdagi numit mangani gi total shutdown gi khongjang na mathau sanglakpadagi chief minister na ngarang sangari ba thoramasi pangthokpa yaroi haiduna akan makhongjang sangshilakibasing security na tankhai duna laksinna ba honabada nongmaina kapada Nandabir kauba miyoema mabukta nongmaina panbadagi soktuna Thawbal district hospital pukatuna lekatnabada phibam lusilakpadagi Rajmidishti da refer taraftuna aruba phibam da lekatnakri ngarang pangthokiba sangaba tharongi mongoinana ngarang dagi
Hauna Sangshilakhiba Miyamgi Khongjangnasu Hairopatridigi Hauzik Wangzing OP the posting leiba BDF number 1183 Takhel Sangbam Ramesh Kuntragani to Apokpa Lekidravati Lolindro ko personal ama Khongjang loising na Yosai guma ama nakalakpadigi makok to swokno lakanaki Trong Laubidigi Horlaga TM Kasom Pawgi man Toki Pataldoksin Gimayokta Horakiba Miyamna Se Minister Lakwi Yaro Ngarang Ayuktagi Horaduna Magna Lakadava Lambi Paring the Tulaktuna Lambi Tingbigi Khongjang Sangsilakpadigi Se Minister YKM San Imphal More Lambi Asian Highway 1 Lakwigi Muta Helicopter na Imphal Digi Laklaga Khongjonggi Funrei the Leve AR Gi Kemta Nungtil Pung Amaga Mini Kuntragatar Rom Tabra Tunaki. Helipet Adudigi Minister na Toram Pangtok Pampaw Lakadore Habitiki Khongjang Loishina Khongjom Digi Wangzing Pawgi Merakta Lambi Tingdunus Minister Bo Zangandana Bonaki. Khongjom Kaitel Samram Lamkai Amadi Atay Mapam Sinasu Lambi Tingmigi Khongjang Sangsilapadigi. Police na tear gas mob bomb kaya masingkang dana kap tunatan kaina Bonaki. Police ki Mekadigi Nongtak Fau Numai Maru Kakaki Yam Labamiamgi Khongjang Namaram Oreduna Nungtil Pung Omaga Mini Kuntraga Taruk Tabada Khongjom Yorokrabasi Minister na Tharam Pangto Komda Nungtil Pung Ohumlom Tarakpati Yoroki Mapamaduda Sit Minister na Yoroglaba Power Khongjang Loishing na Thomzi Laktuna Tauramadu Pangto Kondana Bohonarakpadigi Police na Amuhana Mobom Amasum Tear Gas Seal Sing Masing Kangdana Kapaki Matakta Tauram Lok Pangto Kamdagi Meter Satri Rom Damak Lapnaba Yangam Lokolda Nilbir Kova Khongjang Loyama security na Kablak Panoi Maruna Mabuk Pan Madiki Laimai Tuki Masigi Ngarangi Thoramasi Pung Anidigi Hogani Hana Leblam Labasu Yam Labamiam na Thoramasi Mayok Leblak Padigi Teng Tanaki Tharam Pangtok from the Minister na Minute Nifurum Tamak Leram Duna Video gi Office Ashibu Sanga Duna Miam na Kushinaram Laga Nungtil Pung Ohunga Minute Nifurum Tarakpada Amuhana AR gi helipetigi helicopter Tungduna Impal gi Damusaki Ngarangi Thoramasi ki Mayokta Khongjang Loising na Thawal gi Babu Kaitil Thawal Amasum Yeri Poklam Kai Thawal Atok Pam na Singba Mapamising the Tolakuna Tharam Pangtok Hondana Bohonaki Tear gas mob bomb amadi Nomai Maruna Nong Subugum Suhunduna Yamlabamiam security na Tankai na Bohona Kibadanatana Lambi the Leramba Gari Masakra su Police na Utuk Amasum Nomai but na Suduna Akaitit one Kibadanatana Nomai na Fawa Kapsin Kip Lanpam the Pangtopa Tauramga Pankak Kiba Ngarangi Tauram the Minister Hai Faminaduna Wari Sanaraga Waroshin Purakpa Yaroi the Baliti Eko Masil Gimer to Wakal Lanak Kanaraga Aman Amabu Singtok Singsin Topicano Politics Man Matong sa Tarakpas Lebuk Tibenaki House Tokri Irang Singasita Lakidrava Anga Anedugi Mayokta Miam Horakpani Taudo Aduma Quaidigi Tamoy Sopa Mas Numaita Patoni Taudo Oduga Mari Lainana ZAC Langaki Anira Unabaga Loinana Home Minister Govitas Kontauzam Yauno Wari Sanaduna ZAC demand sing Loina Piragi Havigi Matata Lakidrava Anganigi Apokpa Adu BSF ta ASI Oidiva Taba Adu Manaba Taba Ama Shillagi Maki Loina Bigisu Impal the Taba Ama Shillaga Maku Animak Laminanaba Haizabani Adobo Tanzas the Nakalamadigi Numit Mangani total down Tokshilakpada ZAC Nadi Makuina Kokiba Lati Hadaklabasu Sarang Nabatulak Pasimo Politics Man Bama Satarpugumna Langan and Noita Pawi Zingi Mapam Sing the Minister Satluharaga Tawalgi Mapam Amagida Ating Batam Livisi Tamoy Sona Nungazadi Matuna Tobiganoiki Wangzingi Oina public toilet Atuba Matamna Sharaga Nemasum kilometer 3.5 Sangba Wangzindigi Kaidem Bikok Taba Lambiso Atuba Matam the Shamzilagan Hena Fungtoronki Ngarangi Thoram the BJP Manipur Pradesh President Esada MLA Singda P. Brozen T.S. Radesham Shegnurul Hassan Amasum K. Robindro Sarugaki CRPF na misa mahum hard kibigi mayokta NSRC to wakatri Trong Lawi the bomb capsin na angangani hard kraba matung Trong Lawi gi maning the leva Gelmol gi area deployed over CRPF ki KM da Koisang na raba miyam na thomzilakpada numay kapthorakpadagi misa mahum laikidaba thawdoki matang na Oripok apun walup ki presidency oidiba Oripok Sorbon Tingel dagi Soram Tikendrajit na petitioner oiduna ngarang National Human Rights Commission na wakatri maki wakat adu commission gi maikay ID number 8836 IN 2026 ki makada receipt tawre hena khangalakre ID Pambaina Lusingba UNLF na hai Government of India na proxy forces sisinaduna Manipur state terrorism sa tabakudak na lepkadavani Pambaina Lusingba United National Liberation Front UNLF
Manipur gi Department of Publicity and Education gi Secretary Sarai Rongba Thoksom gi sirol amada Government of India na proxy forces sinaduna Manipur da state tourism se thabu kudak lepkada banari sirol asina makhatan hai haukiba April 3 inglisingani gi kunga taruk ta trong law bi de tumduna lairiba pikliba angang ani tomthin oinam sei manga masum oinam yaisna tha manga bu bomb attack se thaduna tamthina hatkiba apokpi mama bu na phibam luna so on kiba masum madugi terrorism gi thawdo aduda pendraba khosaunaraba miyam na mathau tawdraba anakpada leiba CRPF ki kem amada ihok sangsinwada khulai paidaba misa miyam sing no mai kapsinduna tamthina miyoi hum wohengbam bobi hoidro Michael Laishram Jiten hat kiba masum miyoi kunga manga hena phibam luna son kiba masigi matung tarakpada April 19 English ngani ge kunga taruk namid asida amuk Imphal gi urkul chatpa lambida misa miyam de embu sathaduna tangkhul isil inaw ani sinaw sang sawung naw Yaruingam basum hat ki thawdok sing asi India gi proxy forces oiriba ko ki extremist ki ka hen thawni thawong asi India na aron ba agenda amagi damak Manipur proxy forcing sijinaduna sathaba state tourism gi India na masigi damak malem gi lebak sing gi mamang ikai ningai oidabra natraga thawong asi karama mong tourism na ti haigadoribano asigumba India gi aron be agenda asina Manipur gi national integrity bu lepa laitna thugaina bo khotnari amasung sei lising kya maning tamna leraklaba laipa asibo India gi loilam laipa amani haibi gi matagum ikai khumnaba amata utana Manipur gi miyambu loilam lainga sina khamthengna otnairi aduga miyot minai asigi meyokta democratic oibi ihogi khongjang changsiliba miyamda amu onsinduna iho namthabagi mingda Indian forcing na ka hena miyam otnairi masida mathau mosa khangba saduna mapu na sana ba haiduna yekna baga mayukna ba lanphamdri sang mangamdraba Manipur State Police Forces su ayawbi thakta thauna lingjel fudoktuna makut halakaroidaba misa miyambu kawbunet petawduna ihaunam thana pohonari masimakti malemda police haiba Fazakraba miyamgi service ki lady force asigi image sokloidabagi maram leti Manipur police na miyamgi ihaunam thana pohona bada seasonary ba thauna lingjela du naraibak Manipur sibu ngak sena pohona bada seasonarabadi miyamna nakhoi gi dama sakthok saroidabagi maram leti English ngani ga kungo homdoi sahi gi me ahum digi horakhiba conflict asigi lanpham singda Manipur police na kari thaudang lauki haibisi iraisa kudimakna munna khanglabo phamni Maram asina Manipur police na su Manipur gi miyam da ka hen ma thong sa tharoidabani hangana ikhoina yengadabadi India na kari maram gi cookie singa su suspension of operation tawna kibano cookie singna India gi karama force ta makhoi gi political demand amagi dama khut tha kiba leibra haibisi miyam ikhang khangnar po apni Manipur amasum Asia gi ningtam lalhau liberation movement sinam thana bo hona bada cookie singbu khulai oina sisinana ba su gi sign pina khibani haibisida kakningai oi bu apung kari lai masigi khudong saba lawduna cookie khulai paibisingna international humanitarian law thugaiduna ka henba lisad amaga loinana misa miyam khali asiguma thawong si pangthokpada khudong sana bagi damak su da lairipa koki extremist singi designated camp Manipur gi akoibada singsang pareng amasum tampaka taina singsang singda camp taraga mari hanganduna maning tamna operate ta holle amasum ahen boina Indian forcing gi camp da fawba punna leminari thawong asida kamdauna India na Manipur da sathariba terrorism gi thawong asi sagoti haigadoribno ngasi thokliba muknaba conflict singasida Manipur gi miyamda lalhaulup asina thamjaningmadi aikhoigi ireiba asi mikha pon India gi loilam laipak ama oina laidiba fawdi ngasi aikhoina thengnariba miyot mine si loiba khambanai roi miyot mine subu matam sapagi ko honana ba pambaidi ireipak Manipur bu maning tamba laipa amo henmani tangkak sita ningsingba yabadi Russian Revolution ki lalhauda Russia ki Revolutionary Social Democrats ki marakta economist na lalhau gi mapungoiba miyeng uba ngamdabadagi thengnakhiba khudong thiba masu madubu sumthoktuna BHI Lenin na Bolshevism gi holistic oiba miyeng na Russian Revolution bu maipakhan kiba maki yawol gi loksing adu ekoi Manipuri sing nainaduna thabak to ontok pama thautari masigi dama ekoi Manipuri khudimang apun ba thaudang ama lominana ba lalhaulup asina ayobi thakta khona gane hairi Koki militant singna Manipur Rifles ki post landar khri
Kuki militants in Impal East ki Sinam Khulgi Maikang Singda Liva Tare Suba Manipur Rifles ki post Nomai Kap Sinduna Landara Kriari Presna Puma Paunai Kuki Kulai Pavis Nomai Landadu Garanumidang Pung Taruka Makhainum Tabra Tarakibani Impal East District Tainava Kangpopi District ki Wakan Singyang Dagi Kuki militants in the Maikang Sing the Liva Tare Suba MR ki post Nomai round Kya Kaps Lakiari Manipur Rifles ki Maikadi Handun Nomai round Kya Kapi Adumapo Kuki Nisa Taraki but Nomai Landa the security ki Makadi aso open the lake di Kuki militants in the Tasigi Taraga Nipana Urkulgi CS Kasom the Misam Tong Gari no my capsule duna Tankul Misamani Hat Kibeki UN Sina Nagata Basingi district Sinda total shutdown Sataringa Kuki Kulai Pibisina State Force ki Matak the Kango the Landara Kibani Panmaya Hokiber no Mikarani Mamang NS to Impal Dimapur Lambigi Kangla Tongbi Santipur Levi State Force ki Matak the Kuki Kulai Pibisina no my capsule duna Landara Kibale Krabani Total shutdown ki fireb lau ki ba mi pham da GAC yaw ki maira paibi Trongawi thawdo ki mayuk sa tharakli ba numit mangani ki total shutdown se lapthok ki fireb lau mina ki ba apun ma mi pham aduda GAC ki thawbu sing sharu ya ki haina moirang apun maira paibi imalup na phong tokri haw ki ba thang ju numi ki ahing nongyai digi Manipur pumbada numit mangani ki total shutdown se tharakhi bani nini sanba numita GAC na total shutdown lapthok ki ba si makoi ga mari laina di haina phong do rakhi ba wapam adu maira paibi sina leb thibana Press Club ta ngarang permission unaba amada moirang apun mamayra paibi imalup ki president ke Padmamati na haki Angang ani na laikidabada Tronglaubi ki awang laikai ki yum adumaktada mapam kayadi ki laki balusing wasing GAC ki ko convener Sinam Ajit Kumar masum spokesperson Gauro moirang sayang na thaupuba kaya sarugya na pangthokiba apun mami pamamada total shutdown ki fire basit lomina kibani media da shutdown lakthokiba durasu GAC ki lusing wasing sarugya ki magna hai apun mami pamamada total shutdown ki fire lomina khraga GAC na mari lenadi han thamlakli buwa pamasi kanagomba khara ki thawin sin natragana political gweba khut changsilakpani haina lawdaba ngamroi chathariba total shutdown si Manipur miyam amasu victim family gi amat oiba khongthangni GAC hairaga maranai mi kharagi senjau tongnaba thong tawdaba phai miyam gi khulaw gi matuina GAC ama oibi gi phirep lawbana sungani haina su padamati na phongdorakhi ex minister and Biren home minister na korakpadigi Delhi pangkri Manipur gi hanagi chief minister nong thoma Biren union home minister Amit Shah na korakpadigi ngarang Delhi gi damang Impal thadokri ngarang numidang wairam Delhi gi damang Impal thadokhi ba en Birena hayeng natragana haibadi ngasi natragana hangsit union home minister Amit Shah unarabiyai handaki Biren gi khongset asi kari maram gi no unabada kari tanagadoribano haibadu hausu phawi oina khangmangamdri aduma po mahakna chief minister gi pham thadoki ba masum Rajya Sabha gi MP gi matam losilakpa asina mahak po anaba Rajya Sabha gi MP ama oina thagadoribra haibisi ningfung ngangraba wafamani handaki khongset asi mahak po MP ama oina satlu hairakpa yabagi asobo oithokpa lei haina thajabi aba pawman hairi